School na Maheiroi-singbu lalol-pot onthokpa yaroi DESAM Lakadariba Board of Secondary Education Manipur BOSEM amasung Council of Higher Secondary Education Manipur COSEM na lagduna pangthokadariba class 10 amasung class 12 ki exam thagadaba Maheiroi-singbu school singna makhoina pangthokpa pre final natraga pre board examination singda pass tawde haiduna sel deposit tawhanba amasung exam gi form fill up tawhandabana singba thawong kaya private school khara da sathare haibagi chapchaba pau khudam changdam ga loina na leire haina Democratic Students Alliance of Manipur DESAM gi publicity and the propaganda Secretary SID Sri Kumar gi Serolamana Hairi. Asiguma thawong si students friendly oidaba school gi mingset ki damak Maheiroi-singbu victimize tawduna lalon bani haina lawi. School gi damak Maheiroi-sing leiribara natraga Maheiroi-sing gi damak school leiribara haibasi hangba yai. School gi mingset ki damak Maheiroi exam thahandaba haiba si suktaw tawroidaba school lingkhal ibasingna sel tabu lining oiba Maheiroi sembagi responsibility lowning dabani haina lawi. Maheiroi-singdagi admission fee, tuition fee na singba kaya sahi lisang sitna khomgatuna laklaba matung class 10 amasung class 12 ki exam tharamdai mikupta Maheiroi-singbu form fill up tawhandaba haibasi education bu business onthorokpani. Masi yaba ngamloi. Maheiroi ama class 10 amasung 12 exam asi lanthokpa natraga landaba haibasi BOSEM amasung COSEM na lepkadabani. Mari lainaba school gi authority na lepkadaba natte maramasina Maheiroi khudingmak na board amadi council gi examination mayok nabagi khudong chaba pigadabani hairi lakliba April 3 phawgi manungda form fill up tawhanba yadriba school singna Maheiroi-singbu form fill up tawhangadabani wafam asibu thawaidaba Maheiroi-singbu lalol-pot kumna khalliba school authority singna makhogi aranba thawong si hongdoktrabadi mathangi numitagi school gi maming MIYAMDA lauthokpaga loinana asigumba school sing asigi mathakda DESAM na akan mamiyeng changlagani kanagumba Maheiroi-singbu school authority singna class 10 amasung class 12 ki final exam thandrabadi DESAM gi mobile number 70050555378 amadi 70050157771 natraga DESAM gi Facebook page ta pau Yagani Hairi. Atopa Paomana drug user sing Mafi louthoktuna khongoinakhre. Tabada yamna nuaitaba amadi miyoibagi hak manghanbagi thawdo amada rehabilitation center amagi staff singna hana drug sizinarambadagi toklaba miyoy ahum pharga makhoigi masada drug yaubra haina thibagi mingda nungthin pobopta lambi mayaida Mafi thokanduna khongoinakhre. Thawdo si mamang thagi kuntha mathoigi nungthin pung mari rom tabada Kanglapokpi district ki manung chanba Kobru leikha da thokibani. Hana drug sizinarambadagi hojikti sizinadraba miyoy ahumdu mamang thagi kuntha mathoida Imphal tamna motorbike anida lakpagi lambida mongjam singjinda leiba realize rehabilitation center gi after care staff mari amasung atopa staff amana makhoi ahumbu lambi mayaida khamki hairi Maruti 800 amada lakhiba rehab center gi miyoy mangana maram amata pidana makhoi ahumgi gari khamlaba matungda masada drug na singba yawbura haina check tawki Karimata Pangdrabasu Maduda Pendraduna, Makoi Ahumbu Nungtin Pobop to the Lambi Mayada, said Ibama Pising Loktolaga Makatana Siek Tauki Hairi. Karimata Pangdabadagi Makoi Ahumbu, Mayumda Halanki Hanasu Pau Gilikunsina Pongdorali. Kaisham Tong Hodam Lairak Machine, Segarota Laiba, Samna Kon Haraka Kanaba, Community Network for Empowerment Office the Paumi Singa Unabada Hana Drugs in Arambadagi Hosictis in Adrabamio Humaduna High, Makoi Hum Hana Drugs in Arambamio Singni Haibo Wapamda, Realize Rehabilitation Center Gimio Singduna, Makoi Humbunung Tin Pobop the Lambi Mayada, Mapilo Tokunduna, Mioi Bagi Hakongauna Bamonda, Laknabani. Thokiba thawdo du miyoy bagi hak khongaw naba yamna tahoidaba thawongi thabak singni haina paladuna miyoy ahumaduna hai tungda sigumba miyoy bagi hak manghan ba thawdok sing thongandana ba mari lenaba authority singna ningthina yengsilaga aran ba thabak chathariba realize rehabilitation center gi member sing amadi staff singi mathakta matik chaba action lokhatgadabani thawdo sigi matangda wakat ama lakpadagi drug users federation for human rights and justice na makha taba thabak sing lokhat ba hore haina paladuna paumi singa unaba du da yaokhiba federation gi convener salam berlin hai Ngarang mongjam singjin da leiba realize rehabilitation center gi office da center gi official sing unaba chatlure mafam adu da tawroi da thabak mayam tawrambagi khudam changdam phangle haina paladuna berlin na hai drug sizinaba miyoy sing makhoi masa masa gi amadi imung manunggi miyoy sing gi ayaba logdana drug treatment gi khudong chaba phanganbagi mingda drug sizinaba miyoy sing nam haduna pharga center da thamjilamba thengnare After care staff samna AC harga khangnaba security guard oina center asigi staff sing thabak tawhalaga makhoina apamba matamda client singbu phubuna singba chathabagi khudam phangle haina paladuna mi phubada sinabani haiba chai mayam amasu federation gi miyoy sing aduna thengnarakhi haiba wapam berlin na paumi singda thamki
मीबु नम हादुना लौखटपगी थबक अदुदा डिस्ट्रिक्ट सिंगी एसपी सिंग नाप की एसपी अमदी स्टेट असिगी तोंगान तोंगान मफम सिंगदा लैरिबा पुलिस स्टेशन सिंगी ओसी सिंगदा इबा ड्रग्स सिनबा मियोय सिंग रिहेबिलिटेट तौबदा मतेंग पांगनबा हाइजबा चेरोल सिंग अरान ममोंगदा सिनबा थेंगनरे हाइनसु कोन फोंदोरली मरी लेनबा पुलिस ऑफिसर सिंग करीबता खंगदना मखोइना ऑफिसर सिंग अदुदा थाबा चेरोल सिंग मी लौखटपदा सिनबा हाइबसी यामना सुमदे अमदी मसिना स्टेट पुलिस की मिंगचट थियले हाइबा वाफम कन्वेनर ना थमलकपगा लोइनाना असिगुम्बा थोंग सिंग असि मरी लेनबा सिंगना निंगथीना येंहौदबा तारबदी तुंगदा पामदबा फिबम सिंग थोलकपा याय हाइना नुंगनांगबा फोंदोरली ngarang unakhibadudha realize rehabilitation center na makhoi gi aran badu yajakhibaga loinana matungda asigumba thodok sing thokaloi haibagi thajawa supirakhi haina berlin na paumi singda phongdorakhibaga loinana berlin amadi co convener ani k siddhartha amasung ti ites norena thadorokpa serol amana su phongdorali drug treatment center manungda amadi mapanda drug user singda sathariba tauhidaba thabak singi matangda social welfare department amadi mari lenaba singda hanna pukhatuna lakpani haina palladuna seroladuna hai mathau taba thabak sing lokhatlaktabana federation na aran ba thabak sing chathaba rehab center sing thingjinaba amadi aran ba tawbu sing court ta singkhatnaba makhoi masagi oiba thabak sing tangai phadana lokhatpagi phibam lakhangani mari lenaba authority gi pungning singsinaba rally wakat mifam na singba yauna makhal makha kya gi khongjang sing sangsinggeni haina su phongdorli aduga masiga mari lenaba pawmana RRC da landarambagi police na case laukhatre mongjam singsin da leiba realize rehabilitation center da landaramduna amanga ta thogan kiba amasung center asigi vice chairman sokhalambaga mari leinana haingang police na case ama lokhatuna senaba miyo sing phaganaba thabak lokhat pa hokre hairi center asigi general secretary na thadrok pa serol amagi matungina haingang police na case lokhatuna phanaba thiriba miyo sing adudi community organization for network and the empowerment ki president Nalini Kanta overcomers rehabilitation center Lamphen Pat ki secretary Sagol Sem Herojit amasung users Manipur gi Karam Roji ni hairi Serol aduna phongdorokpagi matungina ngarang nungthin pung ani makhairom tabada mioi ahum asina lusingba mioi tararom realize rehabilitation center da laklaga phurambadagi wangkhai mium khogendro kokta sokpadagi hospitalize tawki hairi mioi sing aduna office ki furniture sing amadi file kya manghan takalam ki haina palladuna office ki lanthum sing su puduna satki haina maral sirakli ngarang ahing thogdo sigi matangda Imphal East district ki SP da wakat khibaga loina na mari lenaba Indian Penal Code ki makha da hingang police na FIR ama register tawkhre haiba wafam general secretary na thamlakli ngarang chathakiba landa adu rehabilitation center singi marakta leiriba muknabaga mari leinaba mali haina su center aduna makha tana phongdoragli